ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯊꯤ ꯊꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕ Hello ma'am, akhoi ngasi hojik Manipur da thoiba issue sigi matang da akhoi gi Oza Tapta Jentane sakpiriba isai Kukilen 1 2 3 na leiriba mayam sidagi akhoi na ahanba Kukilen 1 budi akhoi na warrior sing da dedicate tawbani hare aduga Kukilen 2 dagi hawraga akhoi sumaina explanation amkhak mayam puna tawminasi adu hariba Kukilen 2 sida akhoi na history kyam yawi amasung akhoi na masida kaya yamna akhoi na khangdaba yadabage haibudu Koi punna isai sida explain to minara kanda koi punna yeng minase amasung khang minase dadi piti da laite tigi ni hai balam mappa mapusinadi thambiram de mogilam Ma'am akoina asagi any ahalam manjingda hangboiro the Google da search to boiro khogi leramiba khogi cookie sing sigi moigi ni haibal lamse khoi pithribi da sunglai leiteba ado ma'am puna yengmina se ko khoi Google da changaga ko ish ma'am sunglai leite moigi ni haiba adubo akhoi kanglei sa haitare akhoi di kadawre ipai pusing sahi lisang setna haidi sahi lising ani gi puari leirabo akhoi di lamse akhoi gi Manipur haibase akhoi gi loan culture adagi nat chatnabi lining oina amatta lengna complete oina marum dom lepsarmi haibugi khudam sangdam ga loina na loina thambirameba adubu kuki gi di pithribi gi oina makhoi gi ni haibal lamse machet amatta leiteba Nagagesu Nagaland haidana lay adubu Kuki gidi Kukilen haidana sunglai lay Kukilen talude Bamda this man murder Kaula talate Kamalawra selate Ado moigisu masagi lam Kukilen amakhak pambanina moisu nasagi akhoi gi non riba border lay riba Bangladesh Myanmar da moisu Kukilen se akhoi do hojik taliba sumaina talu riba adubu moidi ke dore kaur taleba yengsi jo sidaida Myanmar gi moigi military na haitare moiji pharga hakhiba or kaur talapagi video duni asengbu mangni ko Oza Tapta na haise kaur tala je asengbai tale ko Thailand de garigi hon le paya haluri sen thoda ko hau Singapore lega talake Manipur de Kukilen aduga moise akoina refugee oina akoigi 1990 ga to 93 sidaida akoigi nagana moise halaga talakpa matamda akoina sida changjafam piraga moisi bo akoina Manipur da thamgibani na hainai ko adna hairiba moise kaino akoina refugee ni saidang akbani na lawre adu matam yamna tienba matam sida moise akoina kadawre MLA tara haiba tare makoise akoigi sarkar government se sembada yongminari baneba aduni karigi damakta saidang akpada vote lepa ya haluri bano hairise ai nup pibu nek get ni hairi balam sat sum dadi how dot aduga moina akoigi maitai nupi singsibu neke ni hairibagi maram se moina khangdaba akoigi internet akoigi philosophy na tragana akoigi internet sovereignty khangdaba moina neba akoina kaino ngasagi Apaspa 1958 haibase akoigi yamna sathiba ekam khangneba hariba exec doge haiba matamda sidaida akoina insurgent chingnaraga di moise dum hatpa yaiba adna masida akoina ningsingba yabada akoigi Monorama Mishi haitare sidaida Assam Rifle na far kanda mase akoina rape tor hatkibaneba moina hatpa matamda ngasai rape to yomdragadi kashu kaideba adubu akoina sidaida rape tawraga hatlagadi mase civil crime singeba aduna hariba sigi civil crime se ngasai sigi matangda neba adudi akoina ngasai kanglada Assam Rifle thamamba se si lokthokpiyu aduga Assam Rifle se akoigi sum nupi da khar chope haitare aduna hariba se moina rape tawraga hatlamabane civil crime singe aduna ngasai moina nupi se yamna chopagadi akoigi imai ben singsina akoi bu se rape tawbiro na haibani sigi hariba apaspa 1958 che lokthoknabagi damakta adugu sangsang gi agitation nam khangneba adubu makoina sigi manungi oiba idea ji khangdabida moina ngasagi hariba naked oibado aduda base tor kanda maitai nu naked ni na koina moina sandokhibane adubu hariba
ngasagi kuki gi lairiba nupi singsidi akhoi gidi naked oiraga su phare tawadabu akhoi gidi nomata samra falda makong kolaga haijabu khochaba karimta leite laisu leiroi adubu makhoi gidi naked natraga su mayam mangda ngasagi makong kolaga akhoi bu thadok piganu ana moina mayam sangna kongi basa sije samra fal singna kai dawrongani kai tarongani habasidi akhoi khangre mayam na loi khangnar ba wafamni hariba gari amadasu nupi matomda kakhatkibagi video mayamna loi unarabani aduna sigi wasidi makoina akhoida neke ne haragasu kanano lamchat naira naidira habasidi mayamna dum lepiro aduga ngasagi hariba moise kaino khoina Minai khoina noya lakhidani haibadu kauganu kuki nupi minai oina porakhibani na haiba tare aduna khoina moida khoina minai macha na haiba matamda makoina saurija chumeba moi shawam thoyeba kaino matamduda ngasagi moigi mapamu singdo khoina sidaida pora kanda minai oina thabak subagi pora kanda ngasagi sida kandigi ba tawgiba mayamdo adudi loi sigreba hojik le horiba generation jidi moi masu neba aduna moidi minai macha nateba moidi minai masu haigadabne aduna mahayangai minai macha haibiruranu ko Manipur di Park Java 22,327 square kilometer asing manida. Hai kuki na moyi lam ngakani 21,201 square kilometer Koi hariba Manipur ki Pak Saw hojik ozana ju isai da haibiriba koi 22,327 square kilometers da moina claim toriba moigi kuki le ni harija 21,201 habadi lising kuma thoiga chani ga sumna amaja sije moigi lamni adudi lem horiba koi 1126 square kilometer khatangja atopa jati gine hariba only akhoi gi 1126 square kilometers da le hojije akhoi kaya no do khoi gi lairiba Manipur da lairiba phurup se kunthra manga smaina lei hai adu hariba the indigenous tribes se 24 ong ni hai adu tade kuki khaido khra kan da khoi gi le horiba phurup singja only 1126 square kilometers da ni adu na moi gi lam da khoi na tang boina moina hai lei je simadi yam thina nokningi sauning budi la yam thi nokningi ko adu bu google da yemo no cookie land Topi thage yad rabani parkar khida thingabadi khoi gi lamda mai tai lai ba yaroi akhoi hojik leiriba akhoi government sina ngasai gi singje akhoi paktakna na moina pura deforestation tawraga leiramni ba uwa paktakna na kokthoga sida akhoi na moigi poppy cultivation poppy thabagi chatnabim tawrakanda moigi lisang sina moigi semjin sajin history ma sema kanda ngasai paisa tanabagi lambi se poppy cultivation je oiramba hariba pose moina ngasai nupi angang khaktana dum thabagi video sida dum ma'am yengbi ko ado hariba moi sigi thariba pose akhoi government sina ngasai chingje loina loiba tare haidana koi sagi athingba pidana sugumba narco gi oiba potche akhoi thingubagi damakta ngasai moina saura kanda lan akhoi da hojik tawriba issue je moi tholakpane na amrom da lawrasu yaiba aduna hariba sigi poppy thabase yadragadi ngasai sarkar no oigera aduga civil organization no oigera any kanagumba xyz amnam hariba poppy cultivation je thingak taragadi hariba sigi Manipur sida akhoi kanglai pak sida maitai leiba yaroi aduna maitai loina chatkidabani haibagi plan da makoina horakpa sigumba akhoi lane na laweba Sipai singi tungdadi lantalak makwirela inkhongi kun amma phawma lau bangam lebra lantau di basir bradagadi noksha mayam thokatri thokatpa haunari noi bulandi aduga hojik oiriba lan sida makoina ngasagi nongmai paidana bom paidana akhoi khungak liba akhoi chamchamba khulai paijadaba mayam amasu makoina hakhre yumai mayam ama thakhre si hariba mayam se mayam loi khangnar wafamni sida makoina ngasagi hariba akhoi asondagi pusalakpa central gi army sing haiba tare si pusala kanda makoina haiba issue moina control tawada haraga moigi marumdagi haitare moigi michang da changira khoi michang changira kanai michang no khoi sumaina bias leiba mongda sumaina makoisina support tawbagi type da khoi hariba kuki sing asina makoigi marumdagi akhoi da oina singkhong singya da leiba mi singsida nongmai kapsanba bom kapsanba aduga hariba yummai thaba mayam sa tharakpaja sijibu akhoi na
ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯇꯞꯇꯥꯖꯦꯟꯇꯅ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯟꯗꯦꯝ ꯇꯧꯕꯗꯨꯅꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯐꯅ ꯀꯥꯞꯊꯔꯛꯑꯒꯁꯨ ꯃꯈꯣꯏꯅ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯂꯒꯁꯨ ꯌꯨꯝ ꯃꯩ ꯊꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯅꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯂꯝꯁꯦ ꯅꯈꯣꯏꯅ ꯃꯆꯦꯠ ꯑꯃ ꯐꯪꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯑꯣꯏ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯕ ꯀꯤꯗꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯅꯨꯡꯁꯥ ꯃꯌꯥꯝ ꯑꯃꯅ ꯉꯁꯤꯗ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯈꯣꯏꯁꯨ ꯁꯣꯏꯗꯅ ꯃꯇꯝ ꯑꯃꯗ ꯄꯨꯂꯞ ꯂꯥꯟꯕꯤꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯊꯝꯃꯤꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕ ꯀꯠꯆꯩꯅꯣꯏ ꯃꯜ ꯈꯪꯗꯕ ꯀꯨꯀꯤꯒꯤ ꯍꯥꯎ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯅꯗꯤ ꯉꯁꯥꯏꯒꯤ ꯖꯥꯠ ꯕꯤꯖꯥꯠ ꯂꯩꯇꯅ ꯉꯁꯥꯏꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯎꯠꯂꯨꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯒ ꯍꯥꯡꯗꯅ ꯃꯇꯝꯗꯨꯗ 1992-93ꯁꯤꯗ ꯅꯥꯒꯥꯅ ꯃꯣꯏꯁꯦ ꯍꯥꯠꯂ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯉꯒ ꯁꯤꯗ ꯆꯥꯛ ꯄꯤꯖꯗꯅ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯗꯅ ꯊꯝꯈꯤꯕꯁꯦ ꯁꯤꯁꯤꯅ ꯃꯈꯣꯏꯁꯦ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯣꯛꯄꯤꯔꯨꯕ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯨꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯍꯧꯅꯕ ꯈꯪꯗꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯟ ꯍꯧꯖꯤꯜꯂꯛꯑꯦꯕ ꯑꯗꯨꯅ ꯍꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯦ ꯃꯣꯏꯁꯦ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯍꯧꯅ ꯈꯪꯗꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯅꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯤꯕ ꯇꯤꯟꯈ꯭ꯔꯕ ꯃꯇꯝꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯃꯝꯃꯣꯏ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯅꯦꯕ ꯃꯩꯇꯩ ꯍꯥꯟꯗ ꯂꯣꯏꯁꯤꯟꯁꯦ ꯅꯥꯒꯥ ꯀꯣꯟꯅ ꯊꯨꯞꯆꯤꯟꯁꯦ ꯏꯔꯝꯒꯤꯗꯅ ꯗꯥꯏꯔꯤꯗ ꯅꯣꯏꯒꯤ ꯑꯔꯣꯟꯕ ꯃꯇꯝ ꯑꯃꯈꯛꯇꯗ ꯃꯩꯇꯩ ꯅꯥꯒꯥ ꯊꯦꯡꯅꯔꯣꯏ ꯅꯥꯒꯥ ꯀꯨꯀꯤ ꯂꯥꯟꯗꯨꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯠꯊꯔꯝꯂꯕ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯗꯥꯏꯔꯤꯗ ꯀꯩ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯞꯇꯥꯅ ꯍꯥꯏꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯍꯥꯟꯅ ꯂꯣꯏꯁꯤꯟꯁꯤ ꯅꯥꯒꯥ ꯀꯣꯟꯅ ꯊꯨꯞꯆꯤꯟꯁꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯅꯥꯒꯥꯒꯤ ꯂꯥꯟꯗꯨꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯃꯇꯝ ꯑꯃꯠꯇꯗ ꯃꯩꯇꯩꯒ ꯅꯥꯒꯥꯒ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯔꯗꯤ ꯑꯃꯕꯨ ꯀꯔꯥꯏꯅꯣ ꯃꯦꯖꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯂꯥꯟ ꯍꯧꯕ ꯑꯁꯤ ꯌꯥꯝ ꯃꯣꯏꯒꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯁꯤꯒꯤ ꯂꯨꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯅꯍꯥꯟꯋꯥꯏ ꯃꯣꯏꯕꯨ ꯑꯃꯨꯛ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯝꯊꯤꯅ ꯃꯣꯏꯅ ꯇꯧꯔꯨꯕꯗꯨꯒꯤ ꯃꯍꯩ ꯐꯪꯉꯛꯈ꯭ꯔꯕ ꯖꯥꯇꯤꯗꯣ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯒ ꯃꯣꯏꯅ ꯍꯧꯔꯨ ꯇꯥꯔꯗꯤ ꯃꯇꯝ ꯑꯃꯗ ꯃꯣꯏ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯂꯣꯏꯁꯤꯟꯒꯅꯤ ꯈꯟꯕꯗꯒꯤ ꯃꯩꯇꯩꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯃꯊꯪꯗ ꯅꯥꯒꯥ ꯑꯃꯨꯛ ꯊꯨꯞꯆꯤꯟꯁꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯏꯔꯝꯃꯤꯕ ꯃꯣꯏꯒꯤ ꯗꯥꯏꯔꯤꯗꯨꯗꯒꯤ ꯐꯪꯕꯅꯦ ꯑꯗꯣ ꯗꯥꯏꯔꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ